ngasi Laiharoba marini suba numini ado ngasi thabal competition layaba ado yengba chake tawrini ai loisanna kedana loina loire figa setana ngasi gi samsiju ano style ni ado miyam nongna biganu ado horen thabal dusu miyam yengminasi ai horen jenghalake miyamda ado ai hojik thoge mapanda gari su ngaina leire ado na horen Laiharoba pom jawraga ai adu miyamda jenghalake Laiharoba jawre mawsing jagoi sari ado jenghalake miyamda yengu
वो साइड वाला मुझे बताए कौन है? बुबू बॉय अनिकेत का पापा। कौन था? टेबल कर रहा है। तो रंगर है। ही दिख रहा है। बहुत सारा है, बहुत सारा है। एक ही दिख रहा है। ये बात निकल निकल के दिख रहा है। दो बार Ôi mà không có tình chân đẹp à? Ôi chả vậy. Đái đâu mua đâu chị. Đúng rồi, nó chụp ai chạy kìa. Let me get
ꯊꯥꯕꯜ ꯍꯧꯗꯣꯔꯦ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯊꯥꯕꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯖꯔꯁꯨ ꯂꯥꯡꯅ ꯐꯝꯈꯔꯦ ꯖꯔꯁꯤ ꯖꯤꯔꯤꯗꯩꯅꯤ ꯍꯥꯏꯔꯤ ꯈꯪꯗꯦ ꯐꯖꯅ ꯃꯣꯏꯅ ꯖꯤꯔꯤꯗꯒꯤ ꯍꯥꯏꯅ ꯂꯥꯎꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯔꯅꯦꯕ ꯊꯥꯕꯜꯁꯦ ꯃꯤꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ
ꯃꯁꯤ ꯑꯩꯈꯣꯏ ꯖꯒꯣꯏ ꯁꯥꯕꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯗ ꯄꯥꯡꯉꯦ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯗ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯁꯥꯎꯟꯁꯦ ꯃꯤꯌꯥꯝ ꯇꯤꯟꯕꯅꯤꯅ ꯑꯗꯨꯝ ꯏꯒꯅꯣꯔ ꯈꯔ ꯇꯧꯕꯤꯌꯨ ꯃꯤꯌꯥꯝꯅ ꯑꯗꯨꯅꯤ ꯂꯥꯏ ꯍꯔꯥꯎꯕꯅꯤꯅ ꯌꯥꯝ ꯂꯥꯡꯉꯤ ꯃꯥꯏꯕꯤ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯅ ꯉꯁꯤꯗꯤ ꯃꯤ ꯈꯔ ꯌꯥꯝꯕꯗ ꯃꯥꯜꯂꯦ ꯃꯁꯤ ꯐꯅ ꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯁꯤꯜꯂꯝꯖꯔꯤꯕ ꯃꯥꯒꯤꯗꯃꯛꯇ ꯅꯣꯡꯖꯔꯤ ꯍꯜꯂꯒꯦ ꯇꯧꯔꯤ